Mahiroi bebisana misigi langla langjil putu haina taksiluduna miyamna khongjang changsin beleptri ngasisu uripok tawrangbam lekai nagamapal singjubung lerak uripok laikhulembi koirengai bazar iroi semba amadi singjamai yumnam lekai da miyamna wakan inform sathari sangaithel dasu maikedom gi miyamna sinduna leikhidrabi bebisana misigi asengba langla langjil putu amadi jenaba mi hatpa dandi piu haiduna wakan inform sathari Bharat Sarkar की Ministry of Road Transport and Highways na Imphal Guwahati lambi paring semba ki thabak khongchel yang na sangshili kumjali singani kun gi December faw gi manungda Imphal Guwahati sunata gi pung 9 da yahonaba pandam thamli haina Regional Officer Kaisam Riten Kumar na phongdokre Thobal District Police की SP की मिजंग मखादा ngarang numidang Nilong Police alada amadi CSO singi mihut sing yauna sathagi bathi bohumgi thabakta lupa lakh 13 rom oigadaba number 4 kg mariga konana mi ani fare faraba mi ani adu Thobal Moijing Konjing lekai dagi Muhammad Amar Khan amadi Khekman Amakcham dagi Muhammad Dr Rahman Kawi Bharat Swabhiman Trust Patanjali Yoga Samiti Manipur State Local Club amadi Taruk Suba Assam Rifles na punna sinduna ngasi singjamai chinga mathakta leiba Taruk Suba Assam Rifles ki campus ta usara kya thakre ngasi ki thoromaduda Manipur Legislative Assembly ki Speaker Y Kem Chana lusingduna campus aduda hidakana ba pami singyauna usara kya thaki Haukiba Sagol Sen numit ki numidangda Wangoi Police Station ki manung chanba top C5 da leiba Royal Academy of Advanced Learning ki school campus manung da leiba pukri dagi Sina fangkiba school adu da tamduna school adu ki boarding da leiba mahiroi Thongnongjam Ronaldo ge asifak sang ngasi fawba rims ki mokta leiri Ngarang numidang wairam tera khuraijam lerakta Yamaha thauduna lakpa mi amana thongmada khongna chalama mi ama leikhidra mi adu kwakaithel mai ko bidagi Kangjam Mohendra chahi 63 kawi hairi ngasi ayuk Mantri Pukri da thokiba gari accident ta mi ama asopan nangkhrai Delhi Police ki Special Cell Kangbuna Delhi gi mafam amadagi fagat kiba Maoist Communist Party ki lusingba sapamsa kanglai amadi People's War Group ki mi ani ngasi Imphal da purak dagani Lakliba August 3 ta pangthokadoriba athoba pebam Chitranjal leikidabagi ningsing thoromgi mangoinana MSF amadi Film Forum Manipur ani khutsamna ngasi ayuk Bisnupur Kaithel da leiba athoba sigi ningsing khubamda lamtu sengdokre Bisnupur CI College ki makha thangba sarukta leiba khulsing matam sangna thaknaba ising mai fangdaba amadi lambi thong sembidabagi mayokta maikedom gi miyamna khongjang changsilagani haina lauthokre Sangaitel Resort and Park ta pangthokpa Imphal Auto Expo 2018 da inkhalakliba nahasingna yamna pamnaba motorbike ama oiriba KTM RC 125 ABS ngarang haunabi matungina launch tawkhre